ꯉꯥꯡꯉꯤꯁꯤꯕꯣ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯆꯅꯨ ꯂꯦꯝꯕꯤ ꯀꯧꯕꯤ ꯁꯛꯁꯨ ꯑꯗꯨꯃꯛ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ ꯌꯨꯝ ꯄꯨꯕ ꯉꯝꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯗꯤ ꯃꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯉꯥꯡ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯈꯨꯂꯣꯛꯄꯤ ꯈꯔ ꯁꯥꯟꯅ ꯈꯣꯡꯖꯣꯡꯕꯤ ꯈꯔ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦ ꯊꯣꯛꯄꯤ ꯑꯃꯅ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯅꯝꯗꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯍꯦꯛ ꯀꯦꯔꯒ ꯄꯨꯕꯤꯕ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯐꯥꯎꯈꯤꯔꯝꯃꯤ ꯏꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯏꯇꯣꯝꯇ ꯐꯥꯎꯖꯔꯤꯕ ꯏꯍꯨꯜ ꯑꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯈꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯇꯨꯡꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯒꯣꯡ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯒ ꯑꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯂꯝꯁꯤꯗꯕꯨ ꯑꯁꯥꯕ ꯃꯤꯇꯝ ꯁꯥꯗꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯁꯤꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯅꯌꯨꯝꯗ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯁꯥꯟꯅꯔꯨꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯅꯦ ꯑꯩ ꯋꯥꯈꯜ ꯑꯦ ꯏꯁꯦ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯁꯤꯗ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯃꯥꯜꯂꯤꯅꯦ ꯇꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯏꯔꯥꯡ ꯇꯧꯗꯅ ꯍꯟꯅꯨꯔꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯧ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯔꯥꯡ ꯐꯖꯤꯜꯂꯒ ꯆꯠꯈꯤꯕ ꯃꯇꯧꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯟꯖꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨ ꯂꯦꯝꯕꯤꯗꯣ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯂꯣꯌꯥꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯝꯃꯤ ꯂꯣꯌꯥꯒꯤ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯜꯂꯒ ꯔꯥꯁꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯝꯃꯤ ꯃꯥꯁꯨ ꯍꯦꯛ ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯀꯔꯤꯅꯣ ꯈꯪꯗ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯉꯝꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯆꯤ ꯑꯗꯨꯅ ꯉꯛꯂꯗꯨꯅ ꯆꯅꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯂꯣꯌꯥꯅ ꯇꯞꯅ ꯀꯔꯤ ꯆꯅꯨ ꯍꯥꯏꯕ ꯍꯥꯏꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯗꯦ ꯁꯣꯝꯗ ꯂꯣꯌꯥꯗ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯔꯦ ꯃꯆꯤꯟꯗ ꯆꯠꯂꯤ ꯆꯅꯨ ꯆꯥꯔꯦ ꯆꯅꯨ ꯃꯆꯤꯟꯗ ꯆꯅꯨꯗ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯇꯥꯎꯁꯤꯡꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯈꯥꯕꯅ ꯆꯅꯨꯗ ꯇꯧꯔꯒ ꯆꯥꯔꯦ ꯆꯅꯨ ꯐꯥꯏꯔꯦ ꯆꯅꯨ ꯃꯤꯗꯣ ꯃꯌꯨꯝꯗ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯂꯝꯃꯔꯣꯏꯌꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯄꯟꯃꯟꯗꯅ ꯈꯨꯗꯤ ꯊꯤꯕꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯁꯨꯅꯦ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤꯗꯤ ꯍꯥꯏꯔꯒ ꯏꯇꯥꯎꯁꯤꯅ ꯁꯣꯝꯗ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩ ꯈꯪꯉꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄꯒꯤ ꯋꯥꯈꯜꯒꯗꯤ ꯇꯧꯔꯨꯅꯣꯕ ꯊꯥꯅꯤꯜꯅ ꯏꯁ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯧꯖꯤꯜꯂꯛꯄꯤꯒꯦ ꯇꯧꯏ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯆꯅꯨ ꯍꯥꯏꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯊꯤꯗꯧꯔꯤꯒꯦꯕ ꯍꯥ ꯈꯪꯗꯦ ꯅꯣꯏꯅ ꯈꯪꯅ ꯐꯪꯅꯕ ꯊꯤꯔꯣ ꯍꯥꯏꯔꯤꯁꯤꯅꯤ ꯈꯥꯕꯅ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯤꯅꯣꯅꯦ ꯁꯤꯕꯣ ꯃꯁꯥꯒꯤ ꯅꯨꯄꯤꯗꯣ ꯐꯪꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯊꯤꯔꯛꯑꯣ ꯀꯥꯏꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤꯁꯤꯗ ꯅꯣꯏꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯉꯝꯃꯣꯏꯗ ꯊꯥꯅꯤꯜꯅ ꯃꯁꯤ ꯃꯤꯁꯤꯗꯤꯕ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯀꯥꯏꯗꯅꯣ ꯍꯦꯛꯇ ꯆꯅꯨ ꯀꯧꯕ ꯃꯈꯩ ꯊꯤꯔꯛꯑꯒꯦ ꯑꯗꯨꯅꯤꯗꯅ ꯇꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯈꯥꯕꯅ ꯁꯛꯁꯤꯒ ꯍꯥꯏꯅ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯤꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗ ꯆꯅꯨ ꯂꯦꯝꯕꯤ ꯑꯗꯨꯁꯨ ꯑꯉꯥꯡꯗꯧꯅ ꯏꯉꯥꯎ ꯉꯥꯎꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯂꯣꯌꯥꯕꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ ꯃꯄꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯃꯊꯣꯡ ꯈꯪꯗꯅ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ ꯅꯍꯥꯟꯒꯤ ꯇꯝꯕ ꯑꯣꯏꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦꯗ ꯃꯗꯨ ꯈꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯁꯨ ꯂꯥꯡꯇꯛꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯥꯎꯁꯤꯡꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗꯗꯤ ꯃꯇꯥꯎꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯕ ꯇꯨꯡꯗ ꯃꯇꯥꯎꯗꯨ ꯄꯥꯎ ꯇꯝꯕꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯂꯣꯌꯥ ꯏꯕꯣ
ꯅꯪꯅ ꯇꯥꯛꯃꯟꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯊꯤꯔꯕꯅꯤ ꯑꯗꯣ ꯂꯩꯐꯝꯕꯨ ꯈꯪꯉꯕꯣ ꯈꯪꯕꯒꯅꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ ꯆꯠꯄꯗꯨꯗꯤ ꯈꯥꯕꯒ ꯑꯣꯏꯅ ꯆꯠꯂꯣ ꯑꯩꯗꯤ ꯊꯕꯛ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯤꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯕ ꯍꯣꯏꯗ ꯐꯔꯦ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯌꯥꯒ ꯈꯥꯕꯒ ꯂꯣꯏꯅꯅ ꯆꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯂꯝꯖꯥꯎꯗ ꯑꯁꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯇꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯑꯅꯤꯈꯛ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯈꯥꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯇꯨ ꯑꯥꯗ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯂꯥꯛꯏꯁꯤꯗꯅꯦ ꯍꯦꯛꯇ ꯀꯧꯊꯣꯛꯍꯜꯂꯁꯤꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯀꯧꯊꯣꯛꯍꯟꯗꯧꯔꯤꯒꯦ ꯍꯦꯔꯥ ꯏꯕꯣ ꯅꯪ ꯁꯨꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦꯁꯦ ꯌꯥꯏ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯒꯦ ꯉꯠ ꯈꯥꯕꯗꯨ ꯃꯇꯥꯎꯅꯒ ꯈꯥꯡꯕ ꯅꯪꯗ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯅꯥꯎ ꯍꯩ ꯅꯅꯥꯎ ꯅꯥꯎ ꯑꯩꯈꯣꯏꯕꯨꯔꯣ ꯍꯣꯏꯅꯦ ꯅꯣꯏꯕꯨ ꯁ꯭ꯋꯥꯏꯗꯩꯔꯣ ꯃꯥꯅꯦ ꯀꯔꯤ ꯅꯣꯏꯅ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯅꯣꯏꯕꯨ ꯆꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯅꯣꯏꯒꯤ ꯏꯆꯦꯗꯨꯗꯅꯦ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯉꯥꯏꯍꯧꯔꯦ ꯍꯥꯏꯅ ꯇꯝꯕꯁꯨ ꯑꯥꯎ ꯇꯝꯒꯦ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯈꯩꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯉꯥꯡꯈꯩꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯔꯛꯄ ꯑꯗꯨꯗ ꯈꯥꯕꯁꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛꯁꯤꯕꯨ ꯍꯥꯏꯅ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯛꯀ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯍꯟꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯂꯣꯌꯥ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯦꯔꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯁꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯂꯩꯇꯥꯅ ꯄꯥꯈꯠꯇꯕꯤꯗꯅꯦ ꯁꯣꯔꯗꯣ ꯑꯝꯇ ꯍꯣꯟꯗꯣꯛꯁꯤ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯁꯅꯤꯁꯦ ꯃꯗꯨ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯟꯊꯣꯡ ꯑꯃꯗꯒꯤ ꯏꯅꯣꯏ ꯅꯣꯏꯕꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯏꯅꯣꯏ ꯅꯣꯏꯕ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯅꯤꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯑꯥꯗꯒꯤ ꯅꯨꯄꯥꯉꯩꯁꯦ ꯑꯣꯏꯔꯝꯃꯅꯤ ꯑꯩꯕꯨ ꯍꯪꯉꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯈꯤꯕ ꯑꯃꯠꯇꯗꯤ ꯌꯥꯎꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯔꯒꯦꯗ ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯍꯪꯂꯒ ꯂꯦꯝꯅ ꯍꯦꯛ ꯊꯥꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯕꯅ ꯍꯦꯛ ꯎꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯝꯗꯨꯗ ꯈꯥꯕꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯇꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯏꯔꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯃꯇꯥꯎꯒꯤ ꯏꯪꯒꯤꯠꯇꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯨꯕꯗ ꯏꯅꯣꯏ ꯅꯣꯏꯕꯤ ꯑꯃꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯁꯤꯗꯤ ꯏꯇꯥꯎ ꯁꯤꯗꯤ ꯆꯦꯜꯍꯧꯕꯅ ꯐꯅꯤ ꯅꯪ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯀꯩꯅꯣ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨꯋꯣ ꯆꯅꯨꯅ ꯄꯤꯔꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯍꯦ ꯆꯦꯟꯈꯤꯅꯣ ꯍꯥꯏꯃꯤ ꯑꯩꯕꯨ ꯎꯅꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯛꯄꯤꯔꯒ ꯏꯀꯥꯏꯕ ꯄꯤꯕ ꯑꯣ ꯏꯃꯥ ꯍꯥꯏꯔꯒ ꯈꯥꯕꯗꯨ ꯃꯈꯨꯠ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯍꯦꯛꯇ ꯅꯝꯗꯅ ꯐꯥꯔꯝꯃꯤ ꯂꯣꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯦꯟꯕꯗꯨ ꯂꯦꯞꯂꯒ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯆꯅꯨꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯅ ꯃꯤ ꯑꯣꯟꯅꯕꯅꯤ ꯃꯃꯤꯡ ꯃꯥꯟꯅꯕꯒꯤ ꯁꯥꯎꯅꯨ ꯈꯥꯕꯅ ꯑꯩꯗꯤ ꯈꯪꯖꯗꯕꯅꯤ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯖꯗꯕ ꯃꯤ ꯑꯣꯟꯅꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯀꯣꯏꯅꯗꯕ ꯌꯥꯗꯕꯅꯤ ꯂꯣꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯖꯔꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯩꯇꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯌꯨ ꯀꯔꯤ ꯅꯪꯒꯤ ꯅꯇꯦꯡ ꯄꯥꯡꯕꯗ ꯁꯣꯏꯔꯒ ꯏꯇꯥꯎ ꯏꯕꯣ ꯅꯪꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯄꯥꯡꯕꯩ ꯄꯥꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯉꯣ ꯌꯥꯔꯦ ꯉꯝꯃꯔꯣꯏ ꯁꯤꯕꯨ ꯀꯅꯥꯅ ꯀꯣꯏꯗꯧꯔꯤꯒꯦ ꯅꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯠꯅꯔꯒ ꯂꯩꯗꯧꯕ ꯑꯣꯏꯔꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯍꯦꯛꯇ ꯀꯣꯏꯊꯠꯂꯒꯦ ꯂꯣꯌꯥꯒ ꯈꯥꯕꯒꯅ ꯑꯁ ꯈꯥꯕꯅ ꯉꯁꯥꯏ ꯏꯃꯥꯅ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯆꯠꯊꯣꯛꯈꯤꯅꯣ ꯍꯥꯏꯅ ꯍꯥꯏꯍꯧꯕꯅꯦꯕ ꯑꯗꯨ ꯌꯥꯖꯔꯝꯂꯗꯤ ꯀꯌꯥꯝ ꯐꯅꯤ ꯅꯪꯅ ꯌꯥꯝꯃꯟꯗꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ ꯌꯦꯡꯉꯣꯕ ꯑꯩꯁꯨ ꯁꯤ ꯊꯣꯛꯅꯤ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯣ ꯈꯪꯒꯕꯨ ꯂꯥꯛꯑꯝꯈꯤꯗ꯭ꯔꯕ ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯊꯥꯅꯤꯜ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯈꯪꯅꯤꯕ ꯃꯥ ꯈꯥꯕꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯁꯤ ꯍꯥꯏꯅꯣꯕ ꯏꯇꯥꯎ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯩ ꯄꯥꯡꯕ ꯃꯁꯤ ꯃꯇꯪꯒ ꯀꯣꯏꯅꯔꯣꯗꯅ ꯉꯝꯃꯣꯏꯗ ꯅꯪ ꯑꯣꯏꯅ ꯀꯣꯏꯅꯔꯣꯗꯅ ꯅꯪꯅ ꯀꯣꯏꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯣꯏꯅꯧ ꯀꯥꯏꯅ ꯁꯣꯏꯔꯣꯍꯦ ꯏꯕꯣ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯅꯣꯏ ꯑꯅꯤ ꯃꯦꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯦꯟ ꯇꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯍꯦꯛꯇ ꯀꯣꯏꯗꯧꯔꯤꯕꯅꯤ ꯂꯣꯌꯥꯅ ꯀꯗꯥꯏꯗꯒꯤ
ꯑꯩꯗꯤ ꯃꯤ ꯂꯩꯖꯔꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯏꯁ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯁꯨ ꯉꯝꯖꯔꯣꯏ ꯑꯣ ꯅꯣꯏ ꯑꯅꯤꯃꯛ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯑꯅꯤꯃꯛꯀꯤ ꯀꯂꯥ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯊꯥꯡꯒꯠꯂꯒ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯅꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯂꯣꯌꯥꯅ ꯏꯇꯥꯎ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯃꯇ ꯀꯣꯏꯔꯣ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤ ꯑꯁꯤꯕꯨ ꯀꯣꯏꯕ ꯇꯥꯔꯕꯣ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯒꯦꯔꯥ ꯃꯥꯜꯂꯣꯏꯔꯥ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗ꯭ꯔꯦ ꯌꯥꯔꯦ ꯑꯩꯒ ꯑꯗꯨꯝ ꯍꯦꯛꯇ ꯀꯣꯏꯅꯔꯁꯦ ꯑꯗꯨꯅꯤꯗꯅ ꯑꯁꯤꯗꯕꯨ ꯑꯃꯨꯛ ꯅꯤꯡꯉꯥꯏꯒ ꯇꯧꯔꯗꯅ ꯂꯣꯌꯥꯅ ꯏꯇꯥꯎꯅꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ 이세 ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦꯍꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯡꯒꯠꯂꯤꯕꯗꯨ ꯊꯥꯗꯔꯒ ꯀꯂꯥ ꯄꯥꯏꯔꯤꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔꯗꯣ ꯃꯊꯣꯡ ꯈꯪꯗꯅ ꯍꯣꯜꯂꯨꯕꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯆꯅꯨꯅ ꯍꯔꯥꯎ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯞꯀ ꯇꯧꯔꯒ ꯀꯣꯏꯅꯕ ꯍꯥꯏꯗꯨ ꯊꯣꯛꯂꯕꯅꯤꯅ ꯇꯣꯏꯅ ꯎꯅꯕꯗꯤ ꯂꯥꯛꯎꯀꯣ ꯑꯁ ꯑꯩ ꯏꯀꯥꯏꯔꯦꯗ 하이나 자누도 마사나 이노이노이리카이 마콧 코도함비도 찍라가 찌리바니 떠리바도 아우바 모이 아니디 가리마토노 하이나 잉나라가 카바나 어스 로이레다나 카하와이기 라이박시데 헤라 타와이와 노이보 낭기 누피시나 찌리니 떠리시둥 잉보고 푸나도 누가이리 사무 마사나 놈 찌엔바금드나 누가이니바 나 마시부마세 나는 톨리니바 ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯊꯥꯅꯤꯡ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯐꯝ ꯑꯣꯟꯅꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯛꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯕ ꯈꯪꯅꯦꯕ ꯃꯥꯁꯨ ꯌꯨꯝꯗ ꯌꯧꯈꯤꯖꯅꯕ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯒ ꯃꯟ ꯌꯨꯡꯂ ꯊꯝꯒꯦꯕ ꯈꯪꯅꯦꯕ ꯃꯥ 이보 ꯑꯩꯗꯤ ꯑꯇꯩ ꯊꯣꯏꯅꯕꯨ ꯈꯟꯗꯦꯅꯦ ꯑꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯒ ꯅꯪꯒ ꯀꯣꯏꯅꯗꯣꯏꯅꯦ ꯇꯧꯔꯤꯁꯦ 이보 ꯅꯪꯅꯦ ꯑꯁꯇꯤ ꯁꯣꯟꯕꯒꯤ ꯂꯩꯍꯨꯟ ꯍꯨꯟꯅꯕ ꯂꯩ ꯂꯥꯡꯁꯤꯟꯕꯕꯨ ꯌꯥꯔꯅꯤ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯉꯁꯥꯏ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯒꯂꯥ ꯄꯥꯏꯔ ꯊꯥꯡꯒꯠꯄꯗꯣ 이보 어이디 타와이가 학상가 카이너리시니 카바나 아두나라 마나 꼬이너레세 하이보다 낭기디 미레이제이 하이나 시캉캉니 야지보다 아두디 시르수 마드디 꼬에리 칸버기니다 아두가 그 옌건도 꼬유 하이나 인실리바 하호 아두나 시드나바 하이리바 낭나 꼬이라디 에슈낭수 시드리다나 이보 낭기시디 미 시게라 시르라 낭 시드라가 로이리 하이바 미다니다 ꯂꯣꯌꯥ ꯅꯣꯛꯁꯤꯟꯅꯔꯒ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯪ ꯌꯥꯔꯦ ꯅꯇꯥꯇꯣ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯅ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯅꯨꯗꯨ ꯏꯅꯣꯏ ꯍꯦꯛ ꯅꯣꯏꯔꯤꯈꯩ ꯆꯦꯜꯂꯛꯂꯤꯅꯤ ꯇꯧꯔꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯗ ꯃꯃꯥꯡꯗ ꯍꯦꯛ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯅꯦꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯨꯏꯅꯥꯎ ꯑꯗꯨꯗ ꯆꯕꯦꯠ ꯂꯥꯎꯅ ꯍꯦꯛꯇ ꯅꯦꯠꯁꯜꯂꯝꯃꯤ ꯏꯁ ꯅꯦꯠꯅꯤ ꯍꯥꯏꯔꯃꯛꯇꯗ ꯅꯦꯠꯈ꯭ꯔꯦꯅꯦ ꯃꯁꯤ ꯍꯨꯏꯁꯤꯁꯨꯕ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯅ ꯃꯈꯣꯡꯗꯣ ꯐꯟ ꯊꯥꯡꯗꯣꯛꯏ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯗꯤ ꯆꯅꯨꯒꯤ ꯅꯣꯏ ꯂꯥꯎꯕ ꯈꯣꯡꯄꯥꯛꯇꯨꯅ ꯅꯦꯠꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯀꯟꯅ ꯍꯦꯛꯇ ꯈꯣꯡꯂꯝꯃꯤ ꯆꯅꯨꯁꯨ ꯄꯥꯈꯠꯅ ꯗꯣꯟꯗꯣꯟ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ ꯍꯥꯏꯅ ꯍꯨꯏꯅꯥꯎꯗꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯍꯨꯏꯅꯥꯎ ꯃꯄꯨ ꯊꯥꯕꯤ ꯃꯆꯥꯗꯨ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯍꯦ ꯍꯨꯏꯗꯨ ꯁꯣꯛꯀꯅꯨꯅꯦ ꯍꯥꯏꯕꯅꯦ ꯅꯈꯨꯠ ꯈꯨꯆꯥꯎꯗꯨꯅ ꯁꯣꯛꯑꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯀꯩꯅꯣꯗ ꯏꯅꯝꯃ ꯈꯨꯠ ꯑꯆꯧꯕꯅ ꯄꯥꯏꯔꯗꯤ ꯍꯨꯏꯅꯥꯎꯁꯤ ꯍꯦꯛꯇ ꯁꯤꯟꯅꯕꯩ ꯃꯑꯣꯡꯗ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯍꯨꯏꯅꯥꯎꯗꯨꯅ ꯀꯟꯅ ꯈꯣꯡꯂꯤꯗꯨꯅ ꯍꯥ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯦꯠꯈꯥꯏꯕꯒꯤꯅꯤ ꯍꯔꯦ ꯁꯥꯃꯨꯛꯃꯨꯛ ꯆꯥꯎꯕ ꯅꯈꯣꯡꯗꯨꯅ ꯍꯨꯏꯅꯥꯎꯗꯨ ꯅꯦꯠꯈꯥꯏꯔꯗꯤ ꯍꯨꯏꯅꯥꯎꯗꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯍꯥ ꯍꯤꯡꯗꯅ ꯅꯠꯇ꯭ꯔꯣ ꯈꯣꯡꯉꯤꯁꯦ 이베마 나사도 그런 너희 자we 하이바 캉아디 나사 나밋 나나도 오나가 sapake 다오게바 아이는 나때 너희기 후이시나 미기 마망도 캉시엔 젠실라빠니 이스 마진세 까야 다이네 콤리노바 콤바기 와나때 아이는 하이리세 아생바네 호 이베마 아두마이나 나심도 깔라디네 나사나가 너희 피엘레 아두나 누파 아마타나 낭부 팜비에로이네 호 팜비드라수 야레 아이기디네 누파 레이자레 아두나 아타이나 팜드라수 야레 करी थुएना मसागी हुई हौदोंग लोइरगा फाजिन पुनसिलगदी थमद्रगा आइगी नुपा फंगबा फंगदबगासु पानबा साइने हाइना सनुदो फेट हाइदोगलगा नोम नोमदना चखिरमी तौरिबा मदौदुदा थाबी मसादी हिंकाना हाय सामु मानबी नंगना सनुपा फंगले गाइना आइना ने नंगी नुपादो हेक थुगाइबा ngamद्रबा
ꯑꯩꯅꯦ ꯊꯕꯤ ꯃꯆꯥ ꯍꯥꯏꯕ ꯏꯃꯨꯡꯁꯦ ꯍꯣꯡꯒꯦꯕ ꯑꯩ ꯏꯁ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯅ ꯑꯩꯒꯤ ꯃꯔꯤ ꯊꯨꯒꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣꯕ ꯉꯝꯃꯗꯤ ꯊꯨꯒꯥꯏꯖꯧꯅ ꯊꯨꯒꯥꯏꯖꯧ ꯍꯥꯏꯅ ꯑꯗꯨꯃꯛ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯕꯤ ꯃꯆꯥꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯆꯅꯨꯕꯨ ꯆꯩ ꯆꯩꯗꯨꯅ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯣꯟꯗꯣꯟ ꯅꯪꯕꯨ ꯀꯩ ꯁꯣꯛꯀꯦ ꯁꯦ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯍꯥꯏꯅ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨ ꯄꯝꯈꯠꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕ ꯃꯣꯏ ꯃꯌꯥꯝꯗꯨ ꯈꯨꯟꯒꯤ ꯎꯈ꯭ꯔꯣꯡꯗꯨ ꯄꯨꯟꯅ ꯐꯝꯂꯤ ꯈꯥꯕꯅ ꯄꯦꯟꯗꯅ ꯃꯇꯥꯎ ꯊꯥꯅꯤꯜꯗ ꯋꯥꯀꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯏꯕꯣ ꯅꯣꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯅꯨ ꯍꯥꯏꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯅ ꯆꯠꯍꯜꯂꯨꯔꯒ ꯑꯩꯕꯨ ꯗꯁꯥ ꯇꯥꯍꯜꯂꯦꯅꯦ ꯊꯥꯅꯤꯜꯅ ꯑꯩꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯅꯗꯤ ꯅꯣꯏꯅ ꯆꯅꯨ ꯍꯥꯏꯅ ꯊꯤꯕꯗꯣ ꯑꯗꯨꯗ ꯆꯅꯨ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯃꯁꯤꯅ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯒꯤꯅꯤ ꯑꯗꯣ ꯃꯥ ꯑꯣꯏꯅ ꯀꯣꯏꯍꯟꯕ ꯌꯥꯗ꯭ꯔꯣ ꯏꯁ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯅ ꯀꯩꯒꯤ ꯁꯥꯃꯨ ꯃꯥꯟꯕꯤꯗꯨꯕꯨ ꯀꯣꯏꯗꯧꯔꯤꯕ ꯍꯥ ꯀꯩꯗꯧꯕꯩ ꯀꯣꯏꯗꯧꯔꯤꯒꯦꯕ ꯃꯥꯅ ꯌꯥꯗꯕꯩꯅꯤꯅꯦ ꯂꯣꯌꯥ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯌꯥꯔꯛꯇ ꯅꯥꯄꯤ ꯑꯃꯅ ꯊꯤꯟꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯑꯩꯒꯤꯗꯤ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨ ꯑꯗꯨꯝ ꯐꯪꯅꯕ ꯍꯥꯟꯅ ꯑꯝꯇ ꯊꯤꯁꯤ ꯀꯩꯗꯧꯒꯦ ꯈꯥꯕꯅ ꯅꯣꯏ ꯄꯥꯕꯗꯨ ꯍꯦꯛ ꯊꯤꯍꯜꯂꯨ ꯏꯕꯣ ꯅꯪ ꯏ ꯀꯥꯔꯛꯇꯅ ꯀꯥꯎꯊꯕ ꯁꯣꯏꯔꯣꯏꯀꯣ ꯍꯥꯏꯒꯨꯝꯕꯗꯅ ꯂꯣꯌꯥ ꯅꯪꯒꯤ ꯆꯅꯨ ꯍꯥꯏꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯤ ꯑꯣꯏꯔꯝꯃꯔꯣꯏ ꯍꯦꯂꯣꯏꯔ ꯀꯔꯤꯅꯣ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯔꯤꯁꯦ ꯂꯩꯔꯗꯤ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯀꯣꯛ ꯀꯣꯏꯔꯣ ꯌꯥꯔꯦ ꯑꯁ ꯑꯩꯗꯤ ꯃꯥ ꯅꯠꯇꯅꯅꯦ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦꯅꯦ ꯈꯥꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯃꯤꯠꯇꯣ ꯌꯦꯇꯨꯝꯅꯔ ꯀꯔꯤꯅꯣ ꯊꯤꯟꯖꯤꯜꯂꯒ ꯇꯥꯡꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯦꯡꯉꯔꯣꯏꯗꯅ ꯊꯥꯅꯤꯜꯅ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯨ ꯑꯃꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯋꯥꯖꯔꯦ ꯈꯥꯕꯅ ꯃꯁꯤꯒꯨꯝꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯅꯤ ꯑꯩꯁꯨ ꯈꯪꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯍꯩꯄ ꯁꯥꯗꯅ ꯊꯤꯔꯨꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯦ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯏꯇꯥꯎꯁꯤꯅ ꯉꯥꯎꯆꯠꯅꯔ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯒꯗ꯭ꯔꯣ ꯍꯥ ꯃꯗꯨ ꯈꯜꯂꯨꯕꯗꯒꯤ ꯑꯩꯁꯨ ꯇꯧꯈꯤꯕꯩ ꯋꯥꯅꯦ ꯅꯪꯉꯣꯟꯗ ꯊꯋꯣꯏꯟꯀꯤ ꯗꯁꯥ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯊꯋꯣꯏꯟꯀꯤ ꯅꯠꯇ꯭ꯔꯁꯨ ꯗꯁꯥꯗꯤ ꯑꯩꯉꯣꯟꯗ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯑꯅꯤꯗꯣ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯈꯖꯤꯛꯇꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯈꯨꯠ ꯐꯥꯎꯕ ꯊꯥꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯕꯗ ꯂꯣꯌꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠ ꯂꯦꯞꯁꯤꯟꯗꯨꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯅꯤꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯣꯏꯗ ꯆꯅꯨꯒꯤ ꯋꯥ ꯍꯧꯗꯣꯛꯑꯔꯣꯏ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕꯣ ꯊꯥꯅꯤꯜꯅ ꯑꯗꯨꯅꯤꯗꯅ ꯀꯅꯥꯒꯤ ꯆꯅꯨꯅ ꯆꯅꯨꯗ ꯅꯪꯅꯦ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯩꯇꯨꯞ ꯃꯥꯟꯕꯁꯤ ꯐꯥꯎꯕ ꯗꯁꯥ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯈꯔ ꯈꯜꯂꯣꯕ ꯈꯥꯕꯅ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯅꯨꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯔꯛꯂꯕ ꯅꯪ ꯑꯩ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯐꯥꯎꯕ ꯇꯠꯅꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯨ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯒꯤ ꯆꯅꯨꯗꯨꯕꯨꯗꯤ ꯄꯟꯗ꯭ꯔꯁꯨ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯅꯪꯒꯤ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯈꯪꯗꯦ ꯑꯩꯁꯨ ꯃꯁꯛꯇꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯁꯥꯁꯤ ꯍꯦꯛꯇ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯗꯣꯏꯅꯣ ꯈꯟꯕꯗ ꯀꯣꯛꯁꯤ ꯃꯝꯂꯦꯕ ꯊꯥꯅꯤꯜꯅ ꯅꯠꯇꯦ ꯅꯣꯏꯅ ꯑꯁꯨꯛ ꯀꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯅꯣꯏꯒꯦ ꯌꯥꯝꯅꯒ ꯁꯥꯊꯤꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯂꯣꯌꯥꯅ ꯏꯁ ꯏꯕꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯃꯤꯠ ꯅꯥꯒ ꯇꯟꯗꯟ ꯄꯥꯏꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯒꯗꯥ ꯄꯥꯏꯔꯒ ꯊꯥꯡꯒꯠꯄꯗ ꯑꯁ ꯑꯗꯨꯒ ꯃꯥꯒ ꯑꯃꯗꯤ ꯀꯣꯏꯅꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯨꯛꯇꯕꯨ ꯂꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯊꯥꯅꯤꯜꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯌꯥꯎꯍꯧꯗꯕ ꯊꯥꯅꯤꯜ ꯑꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯅ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡ ꯅꯣꯛꯂꯝꯃꯤ ꯂꯣꯌꯥꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯂꯕꯩ ꯋꯥꯅꯤ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯔꯦꯗꯅ ꯍꯥꯏꯅ ꯋꯥꯈꯤꯕ ꯊꯋꯥꯏꯗꯨꯗꯤ ꯏꯕꯣ ꯑꯩꯗꯅ ꯀꯥꯟꯅꯗꯦ ꯊꯥꯅꯤꯜꯅ ꯏꯁ ꯑꯩ ꯉꯔꯥꯡ ꯊꯕꯛ ꯂꯩꯍꯧꯕꯒꯤ ꯐꯕꯅꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯈꯥꯕꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯗꯧꯔꯤꯕꯅꯤꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯎꯀꯜ ꯑꯩꯅ ꯑꯣꯏꯕꯤꯕꯒꯤ ꯀꯩꯅꯣꯃꯗꯤ ꯀꯣꯡꯕ ꯌꯥꯕꯅꯤ ꯊꯥꯅꯤꯜꯅ ꯏꯕꯣ ꯋꯥꯇꯥꯗꯨ ꯐꯥꯎꯕꯗꯤ ꯍꯥꯟꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯤ ꯍꯥꯏꯕꯅꯤꯗ ꯂꯣꯌꯥꯅ ꯅꯪ ꯁꯨꯕ ꯃꯇꯥꯡ ꯆꯥꯔꯦꯅ ꯍꯥꯏꯔꯤꯅꯤꯅꯦ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯊꯤ ꯉꯥꯡꯂꯝꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯜꯂꯁꯤ ꯍꯥꯏꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯂꯣꯌꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯄꯣꯛꯂꯕꯁꯨ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯅꯕ ꯃꯥꯅ ꯃꯆꯤꯟ ꯀꯥꯡꯂꯨꯕꯁꯨ ꯉꯝꯗꯕ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯁꯨ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯁꯦ ꯊꯥꯖꯗꯨ ꯂꯥꯛꯂꯒ ꯏꯊꯥ ꯊꯥꯖꯗꯅ ꯆꯅꯨ ꯍꯣ ꯆꯅꯨ ꯑꯦ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ
Ibema ise nangonda wa ama haige haina laini. Kai wa no ije? As nangi nawongsida yarakani haibadi thajadabani. Ado haidabadi yadrini. Isegi watasidi yamna luba waga maliko. Yam lui ibema. Noina taido. Kanano itay haide. Ise nangsina ne kangan kidabasina. Aiga kangnariba nupado adu kangba natro. Hoi, adubudi kangi. Mana ne ibema. Moigi manaw sing thokpa. Mahaga de dum mamana bo ina loineraba. Thauwa haina ama lei. Adugi napi amada sinbidaba yadre haina. Ngarang nganglaga leirini. Aduga kaigina ingonda hairide. Aina nangonda hairise ategi nate. Nangbune maga khangna hange haina. Aina natayda haikri. Adugi haibla ini. Janu lembi machene itha thajadana hairakliba wadu tabada. Mamit mana lauthoklaga. Kaina ichena haidubo. As kaino sikha haibada namina naga lauthoiduna. Aina haise nangi khangnaba leite haiba khangbagini. Nati nangbo aikhoiga khanghandabida lona khangnaba leibrane. Leite da dubudi. Aduni. Adoiradi aina haise kokyaba kaidoge. Janu lembi khumpham khangda adumak tumina leirami. Mataududa thajasu namdana hekta giri taksinduna. Leitradi nuksiba tamba oina kuidrasu khangnau kaidoge. As iche ai madu haina hera ahanba thengnabada kanamata hainaba nate. Adubune sum loinaraga hainaragba ngaptani. Yadaba yariko. Isegi mai ngaktaba yariko. Janu lembi upai leita. Hoi je. Phare adudi aisu hankragi. Unnanaba matamda leplakanda hairagi ko. Hoi je. Phare. Adudi aisu chale ko. Chale. Haina thajasu adumak chatkirami. Janu lembi thaja chakhrabada wakhal nungaitana imungda changkhirami. Somdana khabaga thanelgana namdana chinglaga. Loyado atopa apamba nupi leibra yenglusi haina puthoraklami. Makhoi ahumna adumna asum wari saduna chatlingaida. Makhoi gi tumdagi khonjeldi ikan kandana. Kai chatliba noide. Khonjel duta tabada. Hanan thingnakraba anidudi. Kina karam thoklagaba haina. Machi phawba lengdana leirami. Adabu kaisu khangjadaba thaneldu thawasadana. Kanano? Kuinu side. Nupa. Haina pakhana. Inoi bi janu du ubada pakhana matao anigi makhutuda lamlaga mabu kanbiu haigum chinglami matamduda ani du sukirupna tapna mamai onthoraklami khabana noi bi nati janu nang dishi noi dishi da kaidarabni bano haibani magi nupi yengba lambani nangi di nate ko nate phare adubu oiradi ado nangi hek oiramlaba aina kaidogi yengoba ai nang natana kanamta koi diye is adumadi yamna harawe ado ai unaba lakpa kaunu ko haina magi hongnabi inoi hek noi rikhai ikairi ni haina lengam sangam dabida mamai lerega chen khirami matau khanglaba ani dudi amuk pharami ahan bo oina thengnaba thaneldi mamit mana iraw lauthokna kuina torisibo asiro ngarang noina thengnei haido loyana hoi ni bo yadro masakse masaksida ubada adumak kamlak nipane chili khujen siba adubadi samu masana chenba malbane haina ringe talaktuda chena chanudu haifet tu singe tawbadada khabana pakhana amuk tu silamalini loyana is matu ko banina pakatanaga su tawri malini noi shoba wakhaldi thiba phajaba ama pamdaba haiduna mani masu mi kaubanina sokla palladi haina pakatpa phawbadi yaidana thanina is yai wata phawbadi adudagi adum naksinabadagi nangne anoi bi asinata atopa bada pamdri kaina hairagani ko adubadi soidrabanida taningde law yare nangi napi thiba tholai natro yam thuna phangnaba tawsi is wa sengon hekta taba law chalasi yare thanina tadradi kaino nangna thokmok tobagi natro nangonda tarise hoida noi shoba tainaba ye haina pangtaina taino haina makhoi ahumdo ngang dumak chakhirami somdana yam thojinna thajadu pau anauba ama amukuduna janu lembigi manakta laklami janu ho janu iche kayamuk tawrage
ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯎꯅꯔꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯌꯥꯝ ꯊꯨꯖꯤꯟꯗ꯭ꯔꯣ ꯏꯕꯦꯝꯃ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯅꯦ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯎꯅꯔꯨꯗꯕ ꯌꯥꯗꯕꯅꯤꯀோ ꯏꯆꯦ ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯔꯣꯏꯀꯣ ꯑꯍꯥꯟꯕꯁꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯧꯔꯤꯒꯦ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯗꯅ ꯑꯩꯅ ꯅꯝꯗꯅ ꯁꯤꯟꯖꯤꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯎꯅꯔꯨꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯍꯥꯏꯅ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯎꯅꯕ ꯍꯥꯏꯗꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯌꯥꯊꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯂꯣꯌꯥ ꯍꯣꯏꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯆꯅꯨ ꯂꯦꯝꯕꯤꯒ ꯃꯁꯛ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯂꯣꯌꯥ ꯆꯅꯨ ꯂꯦꯝꯕꯤꯗ ꯐꯥꯎꯈꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯀꯔꯣꯝꯗꯅꯣ ꯃꯥꯅ ꯆꯠꯄꯒ ꯂꯦꯞꯄꯒ ꯌꯦꯡꯉꯤꯁꯤꯕꯣ ꯈꯥꯕꯅ ꯁꯤꯗꯤ ꯃꯁꯛꯀꯗꯤ ꯌꯥꯏꯅꯦ ꯊꯥꯅꯤꯟꯅ ꯑꯁꯤꯕꯨ ꯄꯥꯝꯃꯕ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯣ ꯂꯣꯌꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯦꯛꯇ ꯌꯥꯅꯕ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯔꯁꯤ ꯂꯥꯎ ꯊꯥꯅꯤꯟꯅ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯆꯜꯂꯤꯕꯦꯝꯃ ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ ꯊꯥꯅꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯂꯩꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯧꯔꯞꯅ ꯏꯕꯦꯝꯃ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯍꯥꯏꯕ ꯈꯥꯕꯅ ꯃꯅꯥ ꯄꯪꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯊꯥꯅꯤꯟꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯁꯥꯔꯩ ꯂꯩꯕꯤ ꯑꯣꯏꯔꯝꯂꯕꯖꯥꯠꯅꯤ ꯍꯦꯛꯇ ꯍꯧꯅ ꯏꯃꯥ ꯏꯃꯥ ꯈꯥꯕꯅ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯗꯤ ꯂꯥꯎꯋꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ ꯊꯥꯅꯤꯟꯅ ꯍꯣꯏꯅꯦ ꯁꯤꯅ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯀꯩꯅꯣ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯍꯥꯏꯅ ꯑꯅꯤꯗꯨꯅ ꯍꯧ ꯊꯥꯗꯅ ꯆꯦꯜꯂꯛꯄ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯂꯣꯌꯥꯁꯨ ꯎꯔꯗꯨꯅ ꯉꯛꯅ ꯃꯆꯤꯟꯗ ꯀꯔꯤ ꯍꯥꯏꯔꯨꯖꯥꯅꯣꯅꯦ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯃꯛꯅꯦ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯅꯤꯗꯨꯁꯨ ꯏꯄꯥ ꯄꯥꯈꯅ ꯆꯦꯜꯂꯛꯂꯒ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥꯗꯤ ꯆꯤꯡꯅꯅ ꯍꯩ ꯆꯣꯡꯂꯝ ꯆꯥꯗꯕ ꯑꯅꯤ ꯅꯣꯏ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯊꯥꯗꯣꯛꯑꯁꯦ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯅꯣꯏ ꯑꯅꯤꯅ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯒꯤ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯈꯥꯕꯅ ꯅꯪ ꯃꯔꯝ ꯑꯁꯦꯡꯕꯗꯣ ꯈꯪꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯌꯥꯔꯦ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯣ ꯊꯥꯅꯤꯟꯅ ꯍꯣꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯗꯣ ꯁꯥꯔꯩ ꯂꯩꯌꯦ ꯁꯥꯔꯩ ꯍꯧꯔꯛꯄꯒꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯏꯁꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤ ꯂꯥꯛꯑꯣ ꯈꯥꯕꯒ ꯊꯥꯅꯤꯟꯒꯅ ꯂꯣꯌꯥꯅ ꯂꯥꯛꯑꯣꯍꯦ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯉꯛꯅ ꯏꯟꯅꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ ꯊꯥꯅꯤꯟꯅ ꯏꯕꯣ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯨ ꯊꯋꯥꯏꯁꯦ ꯁꯣꯏꯗꯅ ꯊꯥꯕ ꯁꯣꯏꯔꯣꯏ ꯈꯥꯕꯅ ꯏꯕꯣ ꯅꯪꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯑꯅꯤꯔꯛ ꯊꯦꯡꯅꯔꯕꯅꯤ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯌꯦꯡꯉꯨ ꯂꯣꯌꯥꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯁꯤꯅ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯗꯕ ꯁꯨꯝ ꯍꯦꯜꯂꯝꯃꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯈꯥꯕꯅ ꯌꯥꯔꯦ ꯏꯕꯣ ꯅꯪꯅꯦ ꯑꯩꯉꯣꯟꯗꯁꯨ ꯅꯝꯗꯅ ꯑꯅꯣꯏꯕꯤꯗꯨ ꯀꯣꯏꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯁꯨ ꯁꯥꯔꯩ ꯂꯩꯕꯤꯗꯨ ꯀꯣꯏꯔꯨ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯔꯩ ꯂꯩꯕꯤꯗꯨꯕꯨ ꯃꯗꯨ ꯑꯣꯏꯅ ꯀꯣꯏꯕ ꯇꯥꯔꯕ ꯀꯣꯏꯗꯕ ꯌꯥꯗꯕꯅꯦ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯃꯗꯣ ꯊꯦꯝꯅꯧꯗꯅ ꯀꯣꯏꯗꯕ ꯌꯥꯗꯕꯅꯦ ꯍꯥꯏꯔꯤꯁꯤꯅꯦ ꯍꯣꯏ ꯀꯣꯏꯔꯒꯦ ꯍꯦꯛꯇ ꯊꯥꯅꯤꯟꯅ ꯅꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯅꯣꯏꯕꯤ ꯑꯃꯅ ꯁꯥꯔꯩ ꯂꯩꯕꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯥꯂꯣꯍꯦ ꯈꯥꯕꯅ ꯏꯕꯣ ꯅꯪ ꯅꯣꯛꯆ ꯁꯥꯔꯤꯗꯣ ꯅꯪꯅ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯗꯕꯤ ꯑꯃ ꯊꯨꯡꯕ ꯁꯣꯏꯗ꯭ꯔꯝꯅꯤ ꯑꯩꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯗ ꯊꯨꯡꯍꯟꯕꯤꯅꯨ ꯑꯩꯗꯤꯅꯦ ꯃꯁꯛ ꯊꯤꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯋꯥꯈꯜ ꯇꯥꯕꯤ ꯑꯃꯇꯪꯗꯤ ꯄꯥꯝꯖꯩ ꯍꯥꯏꯔꯤꯁꯤꯅꯤ ꯂꯣꯌꯥꯅ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯑꯣꯡ ꯇꯥꯗꯕ ꯉꯥꯛꯇ ꯀꯣꯏꯍꯜꯂꯒ ꯅꯪꯅ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯈꯥꯕꯅ ꯌꯥꯔꯦ ꯌꯦꯠꯅꯗꯅ ꯂꯩꯔꯅꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯍꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯊꯥꯖꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯗꯣ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯄꯤ ꯑꯅꯤꯗꯨꯅ ꯇꯛꯅꯔꯒ ꯏꯆꯦ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯍꯥꯏꯅꯗꯣꯏꯁꯤꯕꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ
ꯃꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯋꯥ ꯍꯥꯏꯔꯛꯑꯗꯕꯅꯦ ꯑꯗꯨꯒꯤ ꯃꯄꯥ ꯆꯥꯅꯅꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯈꯨꯝꯃꯣꯕ ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯃꯤꯍꯨꯜꯁꯦ ꯆꯣꯡꯕꯅ ꯌꯥꯗ꯭ꯔꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯁꯣꯔꯗꯣ ꯆꯥꯅꯤꯡ ꯇꯥꯅ ꯑꯝꯇ ꯍꯣꯜꯂꯨ ꯑꯗꯨꯒꯅꯦ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯆꯨꯝꯅ ꯃꯤ ꯑꯇꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯃꯗꯨ ꯍꯥꯏꯅ ꯊꯥꯖꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯅꯨꯄꯥ ꯎꯅꯕꯗ ꯄꯥꯈꯠꯇꯅꯕ ꯀꯔꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯣꯌꯥꯒ ꯈꯥꯕꯒꯗꯨ ꯊꯥꯅꯤꯜ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯍꯧꯕ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯊꯥꯅꯤꯜꯗꯣ ꯂꯣꯠꯀꯦ ꯍꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯍꯦꯛ ꯎꯔꯝꯃꯤ ꯈꯥꯕꯅ ꯎꯔꯦꯀꯣ ꯂꯣꯠꯇꯅꯒ ꯇꯧꯔꯤꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯄꯥꯜꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯂꯣꯌꯥꯅ ꯀꯥꯟꯅꯔꯣꯏ ꯏꯔꯦꯝ ꯂꯦꯝꯅ ꯊꯣꯔꯛꯄꯅ ꯐꯅꯤꯗ ꯃꯇꯥꯎ ꯑꯅꯤꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯐꯤꯗꯥ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯅꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯚꯥꯞ ꯐꯈꯤꯕꯁꯤꯅꯕ ꯈꯥꯕꯅ ꯈꯪꯉꯤ ꯏꯕꯣ ꯐꯤꯗꯥ ꯂꯧꯕ ꯆꯠꯄ ꯅꯠꯇꯦ ꯂꯣꯠꯄ ꯆꯪꯉꯤꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯁ ꯅꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯚꯥꯞ ꯄꯪꯐꯗ ꯐꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯗꯅ ꯂꯣꯌꯥꯅ ꯑꯩꯈꯣꯏꯅꯒ ꯚꯥꯞ ꯐꯕ ꯇꯥꯔꯦꯅꯦ ꯂꯣꯏꯅꯅꯤꯡꯗ꯭ꯔꯒꯅꯦ ꯂꯣꯏꯅꯅꯤꯡꯗꯦ ꯀꯣꯛ ꯍꯥꯏꯌꯣ ꯑꯗꯨꯁꯨ ꯅꯠꯇ ꯂꯣꯠꯇꯅꯒ ꯇꯧꯔꯤꯗꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤ ꯂꯣꯠꯇꯦꯗ ꯅꯣꯏꯅ ꯂꯣꯠꯄ ꯑꯣꯏꯅ ꯎꯈꯤꯕꯁꯤꯅ ꯈꯥꯕꯅ ꯐꯔꯤꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯅꯥꯄꯤ ꯍꯣꯡꯉꯨꯔꯣ ꯀꯣꯏꯕ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯔꯤꯒꯦ ꯂꯣꯌꯥꯅ ꯑꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯄꯥꯝꯗꯕꯒꯤ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤꯗ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥꯅ ꯊꯕꯛ ꯂꯩ ꯆꯠꯊꯣꯛꯀꯅꯣꯅ ꯍꯥꯏꯕ ꯈꯥꯕꯅ ꯑꯣ ꯑꯗꯣ ꯊꯥꯖꯗꯦꯗ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯗꯕꯒꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯅꯠꯇꯦꯃꯤ ꯊꯕꯛ ꯂꯩꯕꯒꯤꯅꯦꯕ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯪꯗꯤ ꯈꯪꯗꯅ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯏ ꯍꯥꯏꯅ ꯑꯦ ꯂꯣꯌꯥ ꯈꯥꯕ ꯅꯣꯏ ꯂꯥꯛꯏꯔꯥ ꯑꯧ ꯏꯃꯥ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯏꯕꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ ꯍꯥꯏꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯕ ꯐꯥꯎꯕꯗ ꯆꯠꯊꯣꯛꯈꯤꯅꯨ ꯍꯥꯏꯕꯗ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯠꯊꯣꯛꯑꯣ ꯍꯥꯏꯔ ꯐꯥꯎꯕ ꯆꯠꯊꯣꯛꯂꯔꯣꯏ ꯍꯥꯏꯅꯦ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯍꯥꯏꯔꯞ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯏ ꯀꯥꯅ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯂꯛꯑꯝꯃꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯉꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯆꯉꯛꯅꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯅꯃꯤꯠꯅꯅ ꯆꯞ ꯌꯨꯡꯈꯠꯅꯔꯤꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯔꯒꯦꯅꯦ ꯂꯣꯌꯥꯒ ꯈꯥꯕꯒꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯉꯁꯥꯏꯅ ꯇꯣꯏꯔꯗꯕꯅꯤ ꯏꯃꯥ ꯂꯩꯕꯒꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯕꯅꯤ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯈꯠꯅ ꯆꯩꯅꯕꯒ ꯊꯥꯅꯤꯜꯅ ꯌꯥꯔꯦ ꯏꯃꯥ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯝꯇ ꯆꯪꯈ꯭ꯔꯣꯕ ꯃꯥꯏꯗ ꯃꯊꯣꯡ ꯑꯃ ꯈꯪꯖꯗꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦꯗ ꯃꯗꯨ ꯍꯥꯏꯅ ꯕꯤꯅꯥꯗꯣ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯃꯃꯥꯅ ꯆꯪꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯖꯦꯟ ꯁꯦꯝꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯕꯒ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯝꯃꯤ ꯈꯥꯕꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯣꯌꯥꯅ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯅꯥꯊꯩꯔꯒ ꯂꯣꯠꯅꯕ ꯍꯣꯠꯅꯕ ꯂꯣꯠꯀꯦ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯏꯃꯥꯅ ꯈꯪꯗꯗꯅ ꯍꯥꯏꯖꯤꯜꯂꯝꯕꯗꯨꯕꯨ ꯈꯥꯕꯅ ꯏꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯔ ꯅꯪꯅ ꯂꯣꯠꯅꯕ ꯇꯧꯔꯤꯔ ꯅꯔꯣꯟ ꯆꯨꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪ ꯉꯁꯤ ꯂꯣꯡꯈ꯭ꯔꯣ ꯆꯜꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯕ ꯁꯣꯏꯔꯔꯣꯏ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯉꯔꯥꯡ ꯅꯣꯏꯅ ꯑꯩꯒꯤꯁꯨ ꯆꯣꯛꯂꯝ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯗ ꯀꯤꯗꯅ ꯑꯩꯁꯦ ꯂꯣꯠꯁꯤꯔꯅ ꯇꯧꯕꯅꯦꯕ ꯂꯣꯌꯥꯅ ꯈꯪꯂꯕꯅꯦꯕ ꯁꯣꯏꯗꯅꯅꯦ ꯅꯃꯩ ꯂꯣꯠꯈꯤꯅꯤ ꯍꯥꯏꯁꯦ ꯈꯥꯕꯅ ꯀꯥꯟꯅꯔꯣꯏ ꯏꯕꯣ ꯅꯪꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯐꯥꯔꯒ ꯑꯃꯗꯤ ꯁꯤꯟꯕꯤꯕ ꯁꯣꯏꯔꯣꯏꯗꯕꯅꯦ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯅꯐꯤꯅꯔꯣ ꯍꯣꯡꯉꯨ ꯑꯗꯨꯒ ꯐꯖꯅ ꯏꯔꯦꯝ ꯂꯦꯝꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯩ ꯐꯤ ꯍꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯅ ꯊꯥꯅꯤꯜꯗ ꯎꯄꯥꯏ ꯂꯩꯇ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯐꯤ ꯍꯣꯡꯂꯒ ꯀꯣꯏꯕꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯧꯕ ꯍꯣꯏꯅ ꯍꯥꯟꯅ ꯉꯥꯏꯔꯝꯗꯨꯅ ꯊꯥꯖꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯆꯠꯂꯣ ꯑꯥꯗ ꯉꯥꯏ ꯂꯩꯔꯦ ꯑꯁ ꯏꯆꯦ ꯑꯩ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦꯕ ꯀꯩꯕꯨ ꯍꯥꯏꯅꯗꯣꯏꯅꯣꯕ ꯀꯩꯁꯨ ꯍꯥꯏꯔꯨꯅꯣ ꯃꯥꯅ ꯍꯪꯂꯛꯄꯗꯣ ꯑꯗꯨꯗꯪ ꯑꯗꯨꯝ ꯈꯨꯝꯃꯨ ꯆꯠꯂꯣꯕ ꯑꯁ ꯍꯣꯏ ꯍꯥꯏꯅ ꯆꯅꯨꯂꯦꯝꯕꯤꯗꯣ ꯄꯥꯈꯠꯅ ꯊꯧꯕꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯊꯧꯕꯁꯨ ꯆꯅꯨꯂꯦꯝꯕꯤ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯄꯥꯈꯠꯄ꯭ꯔꯣ
ꯑꯥꯎ ꯄꯥꯈꯠꯇꯦꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏꯗ ꯈꯤꯇꯪꯗꯤ ꯄꯥꯈꯠꯂꯦ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩꯕꯨ ꯐꯠꯇꯕ ꯃꯤꯒ ꯃꯥꯟꯕ꯭ꯔꯣꯅꯦ ꯃꯥꯟꯗꯦꯗ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯎꯔꯒ ꯑꯗꯨꯛ ꯄꯥꯈꯠꯊꯀꯠꯂꯤꯗꯨꯕꯣ ꯑꯩ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯄꯨꯟꯒꯤ ꯍꯥꯏꯔꯣꯏꯗ ꯁꯨꯝ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯅꯤꯗ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤꯀꯣ ꯍꯣꯏ ꯃꯗꯨ ꯍꯥꯏꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯂꯣꯌꯥꯒ ꯃꯇꯥꯎ ꯑꯍꯨꯝꯒꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯆꯅꯨꯂꯦꯝꯕꯤ ꯂꯣꯌꯥ ꯎꯕꯗ ꯀꯧꯁꯨ ꯀꯧꯅꯤ ꯂꯩꯔꯤꯕ ꯐꯤꯔꯩꯗꯨꯅ ꯀꯧꯕ ꯉꯝꯗ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯁꯨ ꯍꯦꯛ ꯆꯅꯨꯂꯦꯝꯕꯤꯒ ꯊꯧꯕꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯋꯥ ꯂꯥꯡꯁꯨ ꯍꯥꯏꯗ ꯇꯧꯐꯝ ꯈꯪꯗ ꯃꯃꯤꯠꯅ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗ ꯂꯦꯞꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯇꯥꯎ ꯑꯅꯤꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯥꯅꯤꯟꯅ ꯑꯗꯨꯗꯤ ꯆꯠꯂꯁꯤꯗꯅ ꯍꯣꯏ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯅꯗꯤ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯅꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯉꯔꯥꯡ ꯎꯔꯛꯄ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯝꯃꯤ ꯑꯗꯨꯅ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯊꯥꯅꯤꯟꯅ ꯏꯇꯥꯎ ꯅꯪꯅ ꯉꯁꯥꯏ ꯅꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯗꯨ ꯅꯨꯄꯤꯗꯨꯅꯦ ꯑꯩꯅ ꯆꯅꯨ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅ ꯍꯥꯏꯕꯗ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯅꯩꯌꯦꯅ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯉꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯕꯅꯤ ꯊꯥꯅꯤꯟꯅ ꯃꯃꯤꯡ ꯑꯅꯤꯁꯨꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯥ ꯑꯩ ꯂꯥꯏꯕꯛ ꯇꯤꯟꯅꯔꯝꯗꯕꯒꯤꯅꯤ ꯈꯜꯂꯒꯦ ꯃꯥꯒꯤꯗꯤ ꯈꯪꯅꯕꯁꯨ ꯂꯩꯍꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯥꯔꯩ ꯍꯧꯕꯤ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒꯦ ꯈꯥꯕꯅ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯗ ꯑꯅꯣꯏꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯐꯪꯂꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯣꯏꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯊꯥꯅꯤꯟꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯣꯅꯣ ꯊꯣꯡꯕꯤ ꯑꯃ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯇꯥꯟ ꯏꯆꯥ ꯆꯥꯅ ꯅꯨꯄꯥꯗꯧꯅ ꯇꯧꯕꯤ ꯃꯇꯧꯗꯣ ꯃꯤꯒꯤ ꯎ ꯀꯥꯔꯨꯏ ꯍꯥꯏꯅ ꯃꯄꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯈꯥꯔꯩ ꯈꯪꯗ ꯆꯦꯜꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯊꯥꯅꯤꯜ ꯃꯇꯧꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯋꯥꯈꯜ ꯇꯥꯗꯅ ꯃꯆꯤꯟꯗ ꯑꯩꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯂꯣꯌꯥꯅ ꯀꯔꯥꯏꯅꯣ ꯏꯁ ꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤꯅꯦ ꯈꯥꯕꯅ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯣꯅꯣ ꯑꯍꯨꯝ ꯂꯥꯛꯄꯗ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯥꯅꯤꯟꯅ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯣꯌꯥꯅ ꯁꯣꯏꯗ꯭ꯔꯦꯅꯦ ꯁꯣꯅꯣ ꯑꯍꯨꯝꯒꯤ ꯐꯣꯅꯣ ꯑꯍꯨꯝ ꯍꯥꯏꯗꯣ ꯊꯥꯅꯤꯜꯒ ꯈꯥꯕꯒꯅ ꯁꯣꯅꯣ ꯑꯍꯨꯝꯒꯤ ꯐꯣꯅꯣ ꯑꯍꯨꯝ